imphal da queen legan kana da walk kan kan ai na thau da puning sam khangabra luhongdringaida doctor ga amutang unazaninge pili he aigi imau oidau tawbaduna da khangdi pili he hairi sini mai pharak mu hore nathanda jaba suya yaroi haiba aina thini haisini thoibi nang ai yang wan nganu ko thoibi ai sena badane nang nasagi na thogol oi phungkau kawraban lekai ni ang wari narabani ko ai madu nang bu nungsi baini ne moi babung bu kaimta ubi da bro moi babung na paliba mitsibu kaidongna bano ai pakhang le sabi mikyeng wangang hanubi nang na kaidau doino hojir sasta uraga nagna pamjo punsida madu oju pawa ayumda haloi hai ke bawadi nganase ayang na terakuda na ai goi ning lamo hawjiki matamda aikhoibu mateng pangbinaba kanasu leite imungsida mana manin naidana nungaina leige khallabadi aigi wa ingadabani singnaba mata sulaitana naki warida engonda leo macha mawale ba mibu yengba honedine aya ngaige pa mabu magi nupana lawba laktriba matam phawba ai ngaige adubu mabu lawba laktrabadi mabu engonda sinabiro ne pa ai mabu yam nungsiye Joseph nangna pamjaba nupi ama khonisidagi khallo aiha isa chalaga habige nang khungi secretary gi macha nupane isa makumbane MANAOBI gi punsi gi aseng mama khangdru phawa ai nupi amta hanne yang loi pa ai chalei pa mi amana haibane nangina chilmakna adumna haibadi ai khangba ngamte hojik magai sirabasu belagani aingonda kari namthak tawge haribino nangbu nungsibagi wa ngaktuna nangbu ngairibi nangi MANAOBI ne haibiyo doctor Madam se ngalingai matamda angang ama